Arambai News Guwahati da Maitilongi Pau WSingbu Ian Hanbumta da Chingangbam Suzitra Nina Kurumjari. Huzingasigi Samlapa Mariba Pau Sing Lowirase. Ngasi Assam Assembly ki budget session da governor gi address da debate tawraduna Assam gi CM Himanta Biswa Sarmana state asigi apunba mishingi chada kuntra mangadi Muslim ni maramaduna makhoi minority oibe yaroi haikre. Ngasidi Muslim kanglu ki miyoi singna opposition gi leader sing oiri MLA sing oina karakle amadi khudong chabapna makchap manana phangminabaga loinana power su pairi maramaduna tribal miyam gi hak ngak sen baga loinana tribal singi lam khopchindaba habisi makhoi gi su yamnamak maroiba mathaudang amani haiki CM na makha tharaduna 6 schedule area da laiba tribal singi lam khopchinbagi mathau tade Karigumba Bora Amadi Kolita Singna Tribal Singi Lamda Laitriba Sina Takpade Slam Amadi Rahman Singsu Haribalam Sing Asida Lairoi Dabani Haibasine. State Asigi Finance Minister Azanta Niyokna ngasi Assam Assembly da Inglisingani Kunithoi Kulhumdoi ki oina Lupa crore Chatruk Kalak Kuntra Taruki deficit budget puthokre. Brahmaputra gi sing lambida khwaidigi sangba jahas MB Ramprasad Vismil ngarang Guwahati gi pandu hithangpham da thungkre meter marfutra sangba cargo vessel ase Bangladesh pharoga Kolkata gi Haldia doktagi lamtharakibane ngase binakandi part 2 gi laikhidraba leibaki wari liba oja pukramam sanabagi loinabi pukramam ongbi leibak lei devi ngasi laikhidre mahak machagi chahi marfutaruk sukre Maki machanupa ahum machanupi ani amadi mamau ahum leihori Ozasina laikidabada wari liba Sobam Khoimu Borbil da leibana awaba phongdorakle Ngasi national media kharana Manipur amadi Goa gi chief minister hanagi aduna adumak oihanbagi wafam phongdoknarakhibaga loinana Nongthombam Birenbu Manipur gi CM oirakpa yabagi thajaba yamnamak nakna leire haina phongdokrabasu hauzik phawbagi oinadi Birenbu BJP Manipur Legislature Party gi leader oina khandriba maramna CM oire haina laukthokpadi leitre Legislature Party gi leader aduna haunabi matungina chief minister oigadabane ngasi caretaker CM N Birena Prime Minister Narendra Modi ga unakiba matamda Manipur da mapung phana santi purakpa ngambagi damak caretaker CM asibu Prime Minister na thagatpa phongdorakhe loinana Manipur da BJP na luching balengak na chahi manga santi purakpa ngamkiba du Prime Minister gi luching makhadani hainasu tawimal khangba utkhi hairi ngasi caretaker CM na Union Minister Amit Shah amadi Rajnath Singh asu unaduna wari sanakhe Handak pangthokiba state mangagi assembly mikhalda Congress na phibam thina maithikhiba maroina lengak pairamba Punjab ta Congress ki mai thampham leikhidaba dugi matung Punjab Uttar Pradesh Goa Manipur amadi Uttarakhand gi Pradesh Congress President Singh resign tawnanaba Congress ki interim President Sonia Gandhi na khanghalakhrabagi matung Manipur Pradesh Congress Committee gi President oriba N Loken ngasi pham asidagi resign tawkhre Panbayai UP की पार्टी प्रेसिडेंट अजय कुमार लल्लू पंजाब की नवजोत सिंह सिद्धू उत्तराखंड की गणेश गोडियाल अमदी गोवा की गिरीश चौदांकर सु रिजाइन तौखरे हदक्ता पांगथोखिबा मिखलदा माइपाख्रबा कैराव केंद्र की MLA लौरेंबम रामेश्वर मैतैबु अनुबा लेंगाक अमा सेमलकपा मतमदा स्टेट कैबिनेट मिनिस्टर की फम अमा पिबियु हाइना कैराव बिट्रा की क्लब मरी की हैबदी LMYC YDCC ILU KKYDO amadi Maira Paibi Loop Singh Loinana Kairaugi Lekai Marigi Mihu Tara Tarana Pulaga Semba Nongpok Ningtho Panthuibi Development Committee gi Maikidagi BJP gi Center gi Luching Basing State gi Luching Basing amadi Anoba Lenga Asibu Luching Dori Basingi Mafamda No Lukna Haizerakli Kairau Kendra si Ching Pa Turel Kayana Pulaga Semba Sothariba Kendra Amane Yumlai Kairigi Pibam Pataba Larabana Masing Yamba Kendra Ma Oibana MLA Amana Menkatpada Wana Tokle Maramaduna Kairau Kendragi MLA Laurembam Rameswar Maitebo State Cabinet ki Pamama Soidana PBU Haina Authority Singi Mafamda Haizeri Haina H Jadumani Singh Secretary na Thadropa Chirol Amana Khangalakle
Manipur University Students Union Musugi Inglisingani Kunithoi Kulhumdogi Thau Pununabagi Mikhal ngasi pangthokre punna fam taret leibagi manungda candidate Marina uncontest oina mai pakrabagi matung ngasi Musugi President Finance amadi Games and Sports fam ahumasigi Mikhal pangthokhe President ki fam da Sanasam Steven amadi oinam Ranjitna lamba tongnakhe Finance Secretary ki famdana Mayengbam Premananda amadi Wahengbam Vivek Maitai aduga Games and Sports ki famdana Malem Vizu amadi Laishram Ranbir lamba tongnakhe Inglising amaga chamapan humdoigi December kunmanga da lingkhat kiba Manipuri Sahitya Parisad Tripura gi Diamond Jubilee thoram pangthokadabagi matam nakshilakpaga loinana thoram asigi mangoinana parishad asina Tripura da khunai gi oiba thabak thoram khara pangthokpagi pandam da Radhanagar Agartala da laiba itisik oiraba Sri Sri Radha Mandap Mandir gi mamang da parishad asina sponsor toraduna signboard ama thethkre signboard asi chaliba tha asigi tarahumdoi da Kinkibane Punjab Assembly Mikhalda sit Chamaga Taratirit ki manungda sit Marfutrani thoi phangduna mamangda palamba Congress lengak tanatana Siromani Akali Dal amadi BSP gi apunba khongjang maru phangnam thudekhiba Aam Aadmi Party aapki CM Maithong Bhagwant Manbu honobi matungina aapki legislature party gi luchingba khankrabagi matung ngasi ayuk chief minister oina wasak laukhre Shahid Bhagat Singh ki mapamapugi pokphamoriba Punjab ki Khatkar Kalan village sa pangthokiba wasak lobugi thoramda aapki national convener Arvind Kejriwal amadi Delhi ki deputy CM Manish Sisodia su sarukiyakhi Banbayai masagi chahi nipunipan suraba aapki luchingba se inglisingani taramari da Punjab ki Sangrur Kendra dagi Lok Sabha ki MP oikraba misakne Film star amoina miyamna sakhangnaraba comedian asi Punjab ki 19 lakh suba CM oire Ukraine da landariba sigi wahogdagi Japan na Russia bo lalol itik ki lamda most favored nation MFN status tagi lokthokre World Trade Organization ki member amoina Russia da MFN status asi piki bagaloina inglisingani 12 dagi Russia na khudong chaba kaya phangduna lakhibane Japan na G7 lebak Singapulaga World Bank amadi International Organization kaya dagi Russia da senthang pithadanabagi thorang kaya so paikhalakadori Russia gi Foreign Minister Sergei Lavrov na Ukraine ga wari sanabasi business like spirit ki phibam da lakles hairakli Haukiba ningthaukaaba numitagi haukiba Ukraine ga mathang wari sanaba sida Russia gi chief negotiator wariba Lavrov na maikai animak na Ukraine gi tungi khalaga yanaba amada lakpagi phibam launarakle su haiki adubo Ukraine gi maikai dagidi masigi matangda haujik phawbada comment amata piraktri Ukraine gi President Zelensky nadi ngarang Ukraine NATO da changba ngamlaroi habisi uba fangle harakibaga loinana NATO da changlaroi sengdokre Ukraine na European Union Human Rights Council dagisu tokre panbayai Ukraine na NATO da changnanaba hotnaba sini Russia na khoido thitna waroriba se Maike yanina kanana hana lan lepa natraga kanana hana khut thangatpa yengningai oirakle Asumna Russia amadi Ukraine lana sida diplomacy gi war amuk haurakpa yana leirakle Cheraga sida US na lawragliba role singa sigi mathakta su chingnaningai kaya ama leirakle wari sanabasi mulhannaba hotnabagi mahutta amada tongsilaga mateng pangsinbagi maong uba fanglakle US Senate na Putin bu war criminal ni lakthokibaga loinana Russian war crime gi matangda thihumba chathagadore asigi sumathakta US na Ukraine da kamikaze drone khusinanabagi phawba khanari US President Biden mathang chayolda lana sigi matangda European luchingbasinga hakthengnana wari sananabagi dhamak Europe ta chatkadore Cheraga sida Ukraine gi President Zelensky na ngasi US Congress ta virtually wangangani hariba sigi matung America na kari phirep lawrakpa yengningai oire Panbayaba amagana US amasung European Union na Russia gi lanai miyoi amadi company kaya gi mathakta sanction kaya thamjilakliba asigi counter tawboina Russia na su US President Joe Biden amadi atai top official kaya gi mathakta sanction thamjilakre
Panba yai thengna phangba report amagi matungina President Zelensky na US Congress ta video link ki kuthangda puari oina wa ngangladuna Ukraine na de Russia ga soknariba lan asina Englishingani amada US ki mathakta terror attack tawkhibagi tamthiraba 9/11 gi chaitheng adu numit khudingi khangli so hairakhe US amasung NATO allies singna Ukraine gi mathakta no fly zone chatna hanabasu mahakna amukasu hanna takshilakhe Maragasida auzik thengna phangba pawgi matungina Kyiv sahar Russian army na pungkoi question kibaga loinana bomb selling lab tabadagi sarasi maikhuna pungmamamkhre oirakliba phibam asida Kyiv lengakna sanglaba pung 35 gi lockdown Kyiv sarda thamjinkhre ngasi ase Russia amadi Ukraine langi kudma thoini chanba numit asida santi gi wari sanabagi thorang makha chathabaga loinana maikei anina lan lepagi wafamda khajik yanaba ama utnarabasu Russia na Ukraine da landabadi adumak leptri Russian lanmi sing Kyiv sahar yogodaba kilometer 5 mukta ngashilakle adubu lanmi gi mafam sing tanatana micham miyam leiba mafam sing da fawba nongthaktagi landabadi adumak leptri Kyiv ki civilian block sing da missile selling leptana kaple Jafurjia rail station manakta bomb pokai ki Mariupol da school ama missile selling da thugai ki adubu Ukraine gi maiki dagi Russia gi ahum suba journal amagasu hatle haibagi claim lakle Lan manung sigi nungaitaba pau amagana saroge sigi kuthangda pokpa yamdrabada angang kunmathoi Kyiv sahar gi bomb shelter nursery da lalangnaduna leire haire mapan lebakta leikhiba makhoi gi biological parents sing laktuna makhoi bu pubi khinaba angang sing asina khawrangna ngaiduna leire adubu lan asina maram oiraga konung sahar asida lakadabasi yamnamak achoba khudong thiningai ama haibadu oire Asumna maralejadaba angang sing asigi tungi maraibak kari oigadoriba tambangamdre Indian origin Rajachari yauna Nasagi astronaut anina International Space Station da anoba solar arrays khinanabagi semsaboina ngarang March 15 da spacewalk tawkhre Kaila Baron chahi 53 amadi Rajachari chahi 94 na pung 3 minute 53 spacewalk tawkhe Panba yai masi chari gi oinadi ahanba spacewalk ni aduga Baron gi oinadi masina anirak subane Rajachari Englishingani kunda International Space Station da chatkadaba crew 3 mission gi commander oina khanki amadi Englishingani kunma thoida flying outpost launch tawkhe US Air Force ta Colonel Oriba Rajachari Englishingani 38 ta astronaut oina selection tawkhe Indian American asina ma ki career gi oina pung lisingani ga chonga henbagi flight time lobngamkhi mahakpo Artemis team gi member oina su khanki amadi tungda lunar mission gi oina su mahak eligible oikhi Denmark na Englishingani taragi matungda pokpa nagrik singda cigarette amadi nicotine pothok sing yonba ban tongnabagi thorang haukhre Denmark ki hagulakliba mirolbu hidak managi pothok amatta sokhandanabagi pandamda thorang asi Denmark lengakna akhanana paikhalakibane Mainland China da Omicron case hengalakpaga loinana COVID ki phibam yamnamak sathirakle China gi province amsung region kulhumdoida ngasi yumsagai sanumit anoba COVID case lising ahumga chahumuk phangkhe awang nongpok China gi Jilinda anoba case lising amaga chanipan phangkhe yamdrabada sar 19 lockdown thamkhre Lockdown thamkhibadagi miyoi million nifumuk mayum-mayumdagi chathokpa yadana leire sar ayambada school amadi college singsu thingjinkre industry gi thabak thoramdasu apanba kaya thokli Jilingi authority na anoba COVID case hengalakliba sida mitheng thamlaga massive hospital amadi isolation facilities hananaba kanna thorang torokli phibam asida China na layong khangnanabagi amadi layengnabagi thorang ahongba kaya purakre Nakalamaromda ranglebak pokpun mid fawda Chinese mainland da COVID vaccine dose billion ahum dasmik ani hena kapthokre su hairi Aroibada ngasigi tentakpa maroiba pau khara Englishingani kunma thoigi oina sevagi marksheet online da fanglagane loinana Assam lengakna handaki higher secondary parikha da first division da pass torkadaba maheroi nupa macha amadi nupi macha khudingmakta scooter piragani lauthokre
Lavlina Borgohai amadi Hima Daski Olympic damak sem sabada changazaba senpham khudimak Assam lengakna putoklagani lauthokre. Meghalaya ki CM amadi NPP ki Supremo Conrad K Sangmana Karigumba BJP na haireklabadi Manipur da party asina luchingba lengak sembada mahaki party NPP su yaugani haikre. Manipur ki Ukhrul district ta pokpa Kerala Blaster FC gi H Ruivabu Hero Indian Super League na March tagioina Emerging Player of the Month lauthokre. CBI na Jamia Millia Islamia University ge Department of Civil Engineering gi Professor Khalid Moin amadi atayatopa ani senja thumjagi case ta phajinkre. Kendra lengak na Bharat Airtel, Reliance Jio, Vodafone amadi Mahanagar Telephone Nigam Limited po 5G technology trial gi ayaba pikre. New Delhi da laiba Mughal Garden da micham public changbagi ngasina aroiba numitne. Panbayay hokiva February 10 da Mughal Garden ase President Ramnath Kovind na miyamna yengnanabagi damak hangdokibane. English ingani taretagi hauna Chinese National Tara Indian citizenship pikre aduga Chinese National Taragi application haujiksu pending da lairi. COVID ki athing basing komthok hankibaga loinana New Zealand da me phawbagi manungdadi touristing lakpagi masing hengatlagani amadi makhoibu taramna okli haina Prime Minister Jacinda Ardern na hairakli. Council of Europe na continent asigi khwaidigi mangzil thariba human rights luptagi Russia bu tanthokre. Asuna tanthokpa se handaki asina ahanbane mamangda amukta phawba thokidri. Lana chahalaba Ukraine da civilian singak senvinaba loinana Ukraine thadok chenthorliba miyoi sing amadi humanitarian aid sing asoyangam thoktana chatok chasin tawbangam nanabagi UN Security Council gi resolution launanaba Russia na dabi tawrakre. Amadi Fox News ki thabak tawba chahi 65 suraba war photojournalist ama amadi chahi 12 surabi Ukrainian journalist ama hokibaning thawkaba numit laikhidre. Cape Sargi chidaida makoina tongliba gari da landarakpadagi Pairi Jekri Jioski amadi Alexandra sokpadagi laikanaba ngamdana laikhidabane. Ngasi gena di Arambai News Guwahati da maitilon gi pau sandok chaba matang solution zabaga loinana tabiriba singbo amkaso hanna khurumjari.